mayambu ahanbamaktada Manipuri wari yumjauna mayambu amukka hana punemjari ngasi so aikoina full horror story ama poduna laksari wari asi aikoina lithok charapa matamda soi kilangkiba kaya yaurabasu mayamna pusial sauna ngakpiyu aduga amana wari asi hingliba natraga laikhidraba kanagumba mataga mari lenana ijaba wari nasadi bhapna mapung phana sagasaduna ijaba wari amakakni phare mayam madudi wari asi haungnaba tawjaraklagi ngasigi wari asigi mami angaubi haiton Rabi mahaksu numidang wairamgi matam maduda mahaki cycle masado makhongna otna ona adumak tapna thauduna lakli Rabina as handa kilorok pantha yoksilakpasidi isase phajana hek wagadorida mamang sahitadi lawsing subasi yamna nungaibani adubu handaki thase madi onthong hek nungai khidreda handaki sahi ase kum kangba thokadoribra natragana karino gyamenga mate hek dade asi hairaga Rabi adumak cycle adu thauduna lakli ngai haktang lairaba matungda Rabi gi yum mapada yoksilakli makhoi gi hek thongkal mapada waiting set ama sulai waiting set asida Rabi mahaki cycle adu adumak thauduna lakpani masada ka hena thodona su khanjaluba tawdi asumna Rabi na cycle ase thauduna sanglakpa matam maduda thongkal da lairiba waiting set aduda nupi ama masam ipha phana prap chentorakli aduga cycle gi mamang aduda sapting hekta lepi Rabi suma sasi numidang wairam gawsile masase khampre he khangi ish kaino as sibu siramnida hai ini haiton kaino asi hairaga Rabina kaidawrage haidana hangi haiton so angaubi oibanina nokphet tawraga sum nairai aigi paisa piramu ini haiton paisa ga mate yaurakte se amta sakese aigi paisa piramdana chape yaro aigi lai mayam singa siga pulapuna saminaga doribani lai mayam singa siga pulapuna saminagani hairakpa wafam asida Rabi mahaki masasi numidang wairamgi matamna goisile lay dana ingi adubu haiton dino phet tawraga lai mayam sa nakhoi ngai hakta ngai khoko ai la iba nupa masa sidagi paisa khara lawrakhige hai paisa piramu aigi lai minariba mayam asiga pulapuna saminaga doribani asi haine hairakpa matam maduda Rabi sumhaki masada hai ine lambi chaki paisa ga mate yaurakti asi haina Rabina kai keno khara hairami adubu haitona di paisa piramdana kai gumba mata sapa yaroi haidana haitona hairaklammi Rabi su paya mata leitri makuta yaurakpa lupa manga zapido madu pirami yare sasaro lambi ga mate hek thingaroisi asi hairaga haitondo yamna harauna lehubi Rabina ish onthokpanida sibu siramni khangbu khangi phare yum yaunaba dumak thausilagi asi hairaga dumak sanghore haiton sum hakna thokpa tawraga murum sonduna dumak lehore asum tawdana Rabi mahaksu imungda sanglai mahakna imungda hek sanglakpa matam maduda mahaki mama memtonsu sa insang thongduna leirami ima sa insang thongba loirabro loire ima damorakti lausing ase kaya thoina pothok laigadaba mande ibunga dudi kaigino ima handakti harsu phajana hapa nang hodre hoi si yare si handak sehida yamna thoktraga su mathang sehida phajana kan hotnaraga loire hoi ma adu budi yaba aduda sahi kudingi phajana thokpado madu pambai wani nang danati aisu yamna pami asi hairaga mama masani do wari wataya sum sana duna lairingai matam maduda Rabina khangni ningsinglai ima aikhoi ge lairak masilda lairiba waiting set asida sigi angaubi haitona sedum lairabra lairabani kaidawrage aidi nan makhai ubude numit nini humni surabani mahakna lairaibasi as aidi auje prap lakpada maje phanlongna sonsilakpani adudagi sase khamprai khanglaga kaino haidana hangbada paisa piramu paisa piramdragadi chape yaro aigi timu laimu mayam singa siga pulap samin thakminagi haidana ngarang hekta ngangi kaino timu laimu haibadi ima aisu khangdi
ꯑꯀꯣꯏꯕꯗ ꯂꯩꯗꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯐꯪꯗꯦ꯫ ꯑꯁ ꯏꯕꯨꯡꯉꯣ, ꯑꯉꯥꯎꯕꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨ꯫ ꯍꯣꯏ ꯃꯥ, ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯣꯏꯗ꯫ ꯑꯁꯨꯝꯅ ꯔꯕꯤ ꯑꯃꯗꯤ ꯃꯃꯥ ꯃꯆꯥꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯄꯣꯊꯥꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯃꯈꯣꯜꯁꯤꯡ ꯑꯁꯤꯗ ꯑꯍꯤꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯡꯈꯣꯡꯗ ꯈꯣꯡꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯕꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯦꯝꯇꯣꯟꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯔꯕꯤꯅ, ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤꯗꯤ ꯄꯪꯈꯣꯡꯗ ꯈꯣꯡꯈ꯭ꯔꯦꯗ꯫ ꯑꯗꯨꯒ ꯀꯩꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯏꯅꯦ ꯍꯩꯇꯣꯟ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤꯗ꯫ ꯍꯩꯇꯣꯟ ꯑꯁꯤ ꯀꯟꯕꯤꯌꯣ ꯍꯥꯏꯗꯅ ꯃꯆꯤꯜꯅ ꯊꯣꯛꯅ ꯌꯥꯝꯅ ꯀꯟꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯨꯕ ꯆꯩꯕꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯞꯇ꯭ꯔ ꯇꯧꯕ ꯍꯧꯔꯛꯄꯅꯤ꯫ ꯏꯅꯦ ꯍꯩꯇꯣꯟ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯕ ꯃꯥꯟꯈ꯭ꯔꯦꯗ꯫ ꯐꯔꯦꯗ, ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯕꯤꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯔꯕꯤꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯠꯀꯦ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯩꯇꯣꯟ ꯑꯁꯤ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯌꯥꯝꯅ ꯀꯤꯔꯕ ꯐꯤꯕꯝ ꯑꯃꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯂꯒ ꯃꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯕꯤꯁꯨ ꯃꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯕꯅꯤ꯫ ꯍꯩꯇꯣꯟ ꯑꯗꯣ ꯖꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯔꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯤꯇ ꯄꯤꯌꯨ, ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯔꯕꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯩꯕꯨ ꯏꯃꯥꯗ ꯑꯃꯨꯛꯇꯪ ꯍꯥꯏꯈꯤꯁꯤꯔꯥ? ꯏꯃꯥꯗꯣ ꯀꯧꯊꯣꯛꯄꯅ ꯐꯅꯤꯗ꯫ ꯏꯃꯥ! ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯇꯣꯟꯗꯣ ꯀꯧꯊꯣꯛꯏ꯫ ꯃꯦꯝꯇꯣꯟꯁꯨ ꯃꯁꯥꯗꯣ ꯆꯥꯛ ꯆꯥꯕꯒ ꯑꯃꯠꯇ ꯍꯦꯛ ꯇꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯔꯕꯤꯅ, ꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯏꯃꯥ꯫ ꯑꯗꯨꯕꯨ ꯍꯩꯇꯣꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯦꯝꯇꯣꯟꯁꯨ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯂꯤ꯫ ꯍꯩꯇꯣꯟ, ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯑꯩꯒꯤ ꯆꯥꯛ ꯄꯤꯌꯨ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯉꯥꯏꯈꯣ, ꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯈꯝ ꯃꯆꯥ ꯑꯃꯗ ꯆꯥꯛ ꯑꯁꯤ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯄꯤꯖꯕꯤꯔꯤ꯫ ꯍꯩꯇꯣꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗꯅꯦ ꯇꯤꯃꯨ ꯂꯩꯃꯨ ꯈꯔ ꯑꯗꯨꯝ ꯄꯨꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯣ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯩꯇꯣꯟ ꯑꯗꯨ ꯖꯒꯣꯏ ꯁꯥꯔꯒ ꯑꯗꯨꯃꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯍꯩꯇꯣꯟꯒꯤ ꯌꯦꯡꯉꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯥꯁꯤ ꯏꯍꯩ ꯍꯩꯅꯗꯦ꯫ ꯏꯃꯥ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯀꯩꯗꯧꯕꯒꯤ ꯇꯟꯗꯣꯔꯤꯕꯅꯣ? ꯆꯠꯂꯣ, ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯈꯤ ꯔꯕꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯔꯕꯤꯁꯨ ꯃꯍꯥꯛꯀ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ꯫ ꯔꯕꯤ ꯇꯨꯝꯂꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯀ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯔꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯃ ꯉꯥꯡꯗꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯈꯜꯂꯛꯏ꯫ ꯀꯩꯅꯣꯗ, ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯧꯕꯤꯔꯤꯁꯤ ꯀꯩꯅꯣ? ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯁꯥꯟꯅꯕꯒꯨꯝ ꯇꯧꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯕꯤꯁꯨ ꯃꯁꯥ ꯃꯊꯟꯇ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯕꯅꯤ꯫ ꯔꯕꯤꯅ, ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯌꯦꯡꯕꯅꯗꯤ ꯐꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯟ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯤꯑꯣꯏ ꯈꯔ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯔꯕꯤꯁꯨ ꯃꯗꯨ ꯎꯔꯛꯄꯅꯤ꯫ ꯔꯕꯤꯅ, ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯀꯅꯥꯅꯣ?
Ada musin muraga lepaga leiribasi. Ai maido mutang lauthokigi. Asi hairaga torch ama lauthokli. Aduga thongal tamna duma kaptuna yengbada kanagumba amatasu leiramde. Rabi tauriba mawng matawsing asida masasi skibana su yaraktrabani. Rabina. Kaino? Ini haituna kaino khara tawramma pasala. Madi kasu tawraida. Madi mayamga manadrabanina kasu thuidokpa akaiba mata tawraida. Asi hairaga Rabi su thonglongi haidan hek tawba matam maduda mamang pangna kanagumba amana yamna kana laubagi khonjel asi leipa leitana dumak taba horkli. Tauriba punamaksin Rabi mahak masa swadumak taribani. Adubu ahingki matam oibanina mahaki masasi kisu yamna kiri. Thong asilon silam labag matungda adumak tumba sanglai. Asum tawdana no ngalaba matam maduda haitona du siri haidana mayam asi wawa hekta lawnai. Kaino? Ngarang na handa su ini haitona silairam patayne aduga mataw karamna siriba. Ima! Ini haitona du siri harise mataw karamna siribano. Mama memtona. Hone! Mana tumliba hipna sanariba mafam waiting shed aduda thauri yalaga sirameye. Thauri dusu mata samlaga yanba oiramale. Kari wano harisibo. Thauri yalaga sire haba. As angawi na goisile. Madugi waiting shed adu onthona tamnaranida. Ima di ngasay tholaga yenglubro. As ibungay di talida. Masado ikang sukangi sada thaktaba ayambana matam madusu phangdraba male. Masado su pakna sadabana pungkang kanglabanina phiba mama ita ta haude hai. Aidi yengbaga mata ngamdreda yengsu yenungde. As aikhoigi lairak pham masilna goisili aidi onthona tangkreda. Asi hairaga Rabi masa mathanta prap mahakto brush tawraba matung konthong tamna damak thoktuna yenglami. Rabina thoktuna yengluba matamda thauri do haigumnadana mata samlaga yanbani. Ish thauri sibu kaino mata samlaga yalibasna. Kari maram gidamakta madi angawinina mafam marang amata khangdana thauri asi yalaba sala. Thongal na goisili. Thokpham lairak masinna goisilaba sida aidi onthona su tankreda. Asi hairaga Rabi mahak mathanta kaigumba khara khalba horaklabani. Lairak masilasi kaigumba khara di sungsoi soidana tawgadorido. Aidi mamba thengba si tamba somata ngamdabanina kanana khangni khudong thiba tholak loi hainanga somata laiti. Miyoi ama sirabadi mahaki thawai mi do mafam jaga sida dumak laikadoribani. Asi hairaga haitona dugi asi baksang ado munna yengduna lai. Rabi asi baksang ado hek munna yengsiluba matam maduda masasi khamprek khangi. Haiton ki mamit ado tarau panglaga Rabi da munna yenglapagumna Rabi mahaki masada dumak khalli. Mamit ado su tarau panglaga masimbal ado su launa kathoklaga matil su arara tari. Ai yumda khara thuna sanglaki. Masida kuina sumpantaduna leibasi aidi tali. Ngarang na hantawkiba pumnamaksing aduga ngarang numidangda takiba mayam pumnamaksing adudi ini haitola si siramdaigi saptra tawba oireko. Phare aisu sanglaki. Asi hairaga Rabi adumak sanglai. Ngaihaktangi matungda si baksang adu sumayumgi mina pukre. Adubu waiting sirasidi laikagi miyoisingna kaino kharadi adumak hainarami. Mafam jaga ase adumak kharadi adumathi phonglani. Aduna sathok khotokpata makhoi khara seksin sajina sanasi haidana laikagi miyoisingna adumak hainari. Asumna sak saba matamni. Rabina Ima ini haitona si mahakna siribani haidana tawribasi aidi onthona tangkreda. Aidi numidang thabak sathok khotokpa matamda tamba somata ngamde. Thengna mamna halakpasu ma laitrabanina mafam jaga si lambasu pharak onthona tagadoribani. Ibunga akiba haiba akibasi wakhaldagi suloina poklapani. Aduna kaya thoina mata kirunu. Ima kirunu haibagi wani adubu childa khakta haibana kaisu thoina kanaro. Hayeng thengnagadoribasidi aisu thengnagani aduga
ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯇꯩ ꯈꯔꯁꯨ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯂꯧꯔꯣꯛ ꯄꯟꯊꯥꯅ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ꯫ ꯏꯅꯦ ꯍꯩꯇꯣꯟ ꯑꯁꯤ ꯍꯦꯛ ꯂꯩꯈꯤꯗꯕꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯍꯩꯇꯣꯟ ꯁꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯅꯔꯝꯗꯦ꯫ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯈꯤꯕ ꯁꯞꯇ꯭ꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯍꯦꯛꯇ ꯇꯥꯟꯅꯔꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯔꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯉꯟꯅ ꯑꯗꯨꯃꯛ ꯇꯨꯝꯂꯒꯦ ꯍꯥꯏꯗꯅ ꯇꯨꯝꯊꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯇꯨꯝꯊꯕꯁꯨ ꯄꯥꯛꯅ ꯌꯥꯗꯦ꯫ ꯔꯕꯤꯅ ꯑꯁ ꯇꯨꯝꯊꯕꯁꯨ ꯄꯥꯛꯅ ꯌꯥꯗꯦ, ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯉꯟꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯕꯤ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯥꯒꯤꯗꯒꯤ ꯄꯨꯡ ꯑꯁꯤꯁꯨ 12:30 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯔꯕꯤꯅ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯌꯧꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯒꯗꯧꯔꯤꯗ꯫ ꯍꯌꯦꯡ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯒ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒ ꯑꯁꯤ ꯍꯥꯏꯔꯒ ꯔꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯩꯅꯣ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯁꯥꯁꯤ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯕ ꯃꯇꯝꯗꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯆꯩ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯔꯕꯤꯅ ꯀꯣꯟꯊꯣꯡꯆꯩ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯀꯣꯟꯊꯣꯡꯆꯩ ꯑꯁꯤ ꯁꯠꯂꯤꯕꯁꯤꯅ? ꯑꯁꯤ ꯍꯥꯏꯔꯒ ꯔꯕꯤ ꯃꯁꯥ ꯃꯊꯟꯇ ꯀꯤꯕ ꯑꯃ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯕꯅꯤ꯫ ꯔꯕꯤ ꯃꯁꯥꯁꯤ ꯀꯌꯥ ꯊꯣꯏꯅ ꯀꯤꯒꯟꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛꯁꯨ ꯑꯔꯦꯞꯄ ꯑꯃꯗꯤ ꯈꯪꯅꯤꯡꯕꯅꯤꯅ ꯊꯣꯡ ꯑꯁꯤ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯒꯦ ꯈꯜꯂꯤ꯫ ꯐꯔꯦ, ꯊꯣꯡ ꯑꯁꯤ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯈꯤꯇꯪꯈꯛ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯣꯟꯊꯣꯡꯆꯩ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠꯄꯒꯤ ꯃꯃꯤꯁꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯔꯕꯤ ꯃꯁꯥꯁꯤ ꯏꯉꯛ ꯉꯛꯂꯤ꯫ ꯑꯗꯨꯒ ꯔꯕꯤꯅ ꯍꯥꯏꯔꯛꯏ, ꯀꯣꯟꯊꯣꯡꯆꯩ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯁꯠꯇꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯥꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯎꯗꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯜꯗ ꯂꯩꯔꯤꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯈꯜꯂꯤꯕ, ꯍꯥꯏꯕꯗꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯜꯂꯤꯕ ꯖꯤꯡꯒꯥꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯔꯕꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯀꯤꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯏꯅꯦ ꯍꯩꯇꯣꯜꯅ ꯃꯐꯝ ꯖꯒꯥꯁꯤꯗ ꯍꯦꯛ ꯁꯤꯈꯤꯕꯗꯨꯗ ꯃꯐꯝ ꯑꯁꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯕ꯭ꯔꯥ? ꯇꯧꯐꯝ ꯊꯣꯛꯂꯦ, ꯃꯍꯥꯛꯀꯤ ꯂꯩꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯤꯕꯁꯤ ꯑꯉꯥꯎꯕꯤꯅꯤ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ꯫ ꯑꯁꯤ ꯈꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯪꯈꯣꯡꯗ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯈꯣꯡꯕ ꯍꯧꯔꯛꯄꯗꯨꯗ ꯔꯕꯤ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯀꯥꯈꯠꯂꯤ꯫ ꯔꯕꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯅ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯀꯣꯟꯊꯣꯡꯆꯩ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯔꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯐꯩꯖꯨꯞ ꯐꯤ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯕꯤ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ "ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯈꯤꯇ ꯄꯤꯌꯨ, ꯑꯩꯕꯨ ꯆꯥꯛ ꯈꯤꯇ ꯄꯤꯖꯕꯤꯌꯨ, ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ" ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯨꯁꯤ ꯋꯥ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯉꯥꯡꯂꯒ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯔꯕꯤ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯨꯏ ꯃꯌꯥꯝ ꯑꯁꯤ ꯄꯪꯈꯣꯡꯗ ꯈꯣꯡꯏ꯫ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯆꯞ ꯍꯦꯛꯇ ꯂꯦꯞꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯉꯪꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯨꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯥꯏꯗꯨꯅ ꯍꯦꯛꯇ ꯆꯦꯜꯂꯤ꯫ ꯔꯕꯤꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯁꯥꯁꯤ ꯃꯁꯥ ꯃꯅꯥꯒ ꯂꯣꯏꯅ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯈꯥꯡꯂꯕꯅꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯏꯅꯦ ꯍꯩꯇꯣꯜ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯅ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯃꯦꯝꯇꯣꯟꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯦꯝꯇꯣꯟꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝ, ꯈꯧꯗꯦꯝꯕ ꯃꯈꯣꯜ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯃꯦꯝꯇꯣꯟ ꯍꯧꯒꯠꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ "ꯏꯃꯥ!
Asi hairaga makhol thokna kawi. Mama Memtonsu kaidaurage haidan hanglai. Maduda Rabina, Ima. Konthong asida kanagumba ama aduga sigi aikogi sumang matol asida kanagumba ama sanglakpagumna. Ai khangi. Se. Kasu thoina tawdanaba phanaba makha tana ngasigi numit asigi oina. Mai khara tharaki. Asi hairaga khujulai kham khara puthoraktuna mai tharakli. Asum hek tawkiba matam maduda makha tana kanagumba ama tasu tawrakidri. Rabina Nena hek taida. Ngasai makai tawramba pumnamak singado aidi shasi ontona talabani. Ima tawriba pumnamak singasi ine haituangi thawai mina soidana oigadoribra. Ngasai makaidagi waiting shed asisu grong launa sialaga kanagumba amana konthong sai asi salaga sanglakpagum toki laikagi huimayam asisu aikoigi konthong asida leptana dumak khongi. Ibungo angaubi sibasi kaigumba kharadi mana manindi dumak naibani. Siriba khusi asisu naraga sibanati masa mathanta thori yalaga sibani. Adaima ini haitona hinglingai matamda nahan aingonda mahakna paisa khara piramu haidana tarakpado. Maduda mahaki lai mayam singaduga pulapuna samina kadoribani. Adugi paisa singadu piramu haidana aingonda paisa khara nirakpado. Maduda aina hanna tunglaidana yengbada sukanagumba amata lehodi. Adubu mahak masa mathanta noki tawraga murum solaga kanagumba amaga wari watai sanabagumna adumak sangkibani. Khangdre ibungo tawrisi misi minasi thoktragadi phaba ado nang chathok khotokpada khara section sajana chatluko. Hoima asi hairaga mama masa wari watai khara sanari. Masigi matungda haitwangi asti adu sumapung phana loisingkri. Sorat tawgadaba marak aduni. Noong manumit ama Rosen amadi ahongzaw laikagi miyoy anisi tabak chaluraba matungda halakpani. Numisu pumta tare. Laboki wari watai khara sanaba laurok pantha yaurakpa sida mi khara neknaba haidana mapa masani si mi khara nekpa chalubani. Halakpa matam asida sunumit asi tarabani. Baba numit asi takre. Mina kaino khara so hainariba mafam jaga asi aidi lanthokhtuna chapasi onthona tankre. Mapa ahongzawna eraibo nupa masana tagumdana nangsu karigi mafam jaga asi lanthokhtuna chapaki kadoribano. Nang nupa natro nupa oirabadi adum nupa thokna dum hingadabani kasu thoina kirunu. Hoi baba adubudi asi hairaga ahongzaw amadi Rosen su pulapuna lakminabani. Ngai haktang lairaba matungda makoisu laikagi lairiba waiting shed asi yaurakpani. Madu hek yaurakpa matam maduda Rosen mahaki masasi kina dumak lakpaga maisu pumam hekta mambaga Rosen mamita mase marang waina uraki. Mama ngasida kanagumba khara katukaran satpagumna urakpani. Tabalgi mangal so dumak phajari. Rosena kaino baba ibanigi mama ngasida kanagumba khara katukaran satlibasi sibu aigi mitnara natragana karino. Asi hairaga Rosen su wakhalda khali karigumba amatadi haidokti. Mapa ahongzaw so dumak satli. Tabalgi mangal asida waiting shed asi yaramdaigi matam asida kaino khara uribasi masi kaigumba kharadi tawramgadaba mangkhreda. Asi hairaga Rosen so dumak satli. Ngai haktang lairaba matungda mabanigi tung thangba sarug asida kanagumba ama khubak phuraga lakpagum tawrakli. Makhol singada ahongzaw so dumak tarai adubu kidaba saraga masanupagi mamang aduda dumak satli. Rosen di tawriba pumnamak singado loin hekta tarabani. Mapana ay nang bukira bro. Baba kasu thoidokpa kideda. Yare gyan tana dumak sasiko wakhalda kasu thoina amata kirunu. Asi hairaga mapa masani do dumak satli. Ngai haktang lairaba matungda waiting shed asi yoksilakpa kandani. Waiting shed asida mami sami timu laimu mayam ama ngrung gangnabagumna makhol khara hekta tab haurakpani. Ahanbada Rosen asi nupa nupi khara pulaga murum solaga wa khara khanabagumna
murum murum sonbagi khonjel ase adumak tarakpani. Rosena kina ish kainoda waiting set asida lairibasi sibu kaino asi hairaga yengsiluba matam maduda kanagumba amatadi leiramdi adubu kasilwai haibadi haitona sikiba thori yampham jaga aduda nupi ama thori yalaga fere haidana leirambadu madu uruba matam maduda Rosen masase khamphre khangle. Rosena ish kaino sidi kaino asi haiduna mapada sejana konsili adubu mapa ahong jaudi karino haidana masanu pada amuk laithoktu ningloi masanu pana tauriba phiba madu uba matamda hai Rosen kaino nangna torido baba tu sida amukta yengbiu baba asi hairaga ahong jauda yenghalli ahong jausu tauriba pumnamak singadu uraba male ish kaino torisidi si lo khara thuna sasi asi hairaga mapa masado dumak chatli thori yanduna fere hairibadusu Rosen amuk laithoktu yenglakpada kanagumba amata sulairamdri. Rosen tauriba mong matau singadu uruba matamda masasi kibana suyadrabani. Rosena baba hausi waida lairambadu kanagumba amata sulairamdri kadai tana sakrabanu hai hana yengunu lao yum yongna khara thuna sasi asi hairaga prap lakpa matamdani mamanga sida nupi ama thori kongkoi pairaga masa mathanta ningamdana adumak hikna kaplaga adumak chatlibadu urakli madu urakpa matam maduda Rosen mahaki masasi lawai luton sakre mapa ahong jausu kari matongno haidana mahaksu adumak khanba horakle. Rosena baba sidi sungsoi soidana sikraba inni haitundu soidana oigani da sidi baba aidi sasi kibana yadri hai kiba yadi aikhoisu karino amuktangdi phajana yengsi asi hairaga mahapa masanido kibana thak nikli ahong jausu phana haijabagi wani masasi laita pham amata khanglaktri pangkida kiba phawraklabani haiton ki thawai duna mamang thangba saruk aduda katu karan chatpaduda ahong jauna hai haiton chalo nangi na phamda chalo masidi akhoi gi jagani lai on khrabananga taibang miyoi bai khoi ga kaidong da pon ba yaroi chalo nangi thawai sida legadabnati chalo asi hairaga hek hakiba matam maduda kaigumba amat hek ukidri swai laun hek tamang ki mapham barang khangdana Rosen amadi ahong jaw mapa masani do prap lakli aduga ngihaktang lairaba matungda mapa masani gi tung aduda nupi amana sakpio ai saklame sakpio asi hairaga yamna kiraba khonjel amada ngarang ngangduna lakli ahong jaw madi Rosen su mamit adu phatlai thoktuna yengluba matam aduda masamanai pharaga thabalgi mangala aduda mamit mana lok thok lauraga haitolgi asibak sang adu yamna phibam kaina masamana dusu ma ipha pharaga kaigumba ama itau tauraga lairami ahong jaw madi Rosen su mihul thol chengkhat khibana yamna kana lauraga mapa masani do mapham marang khangdana do maksiengkhre. Rosen amadi ahong jaw na seliba maike somda haiton gi thawai dusu koitan tanarakpani adubu tanaba adum phangkhidre makhoigi mayum madu yobona hankre asum tawdana numik kharani di makhoisu yamna wana khanglaba matam maduda laikai gi miyoi singa sama matheng chapa matamda yamna kinaraklabani adubu noma numit amadi sataba yadradana Rabisu mamanaba amagi mayumda luhongba satlami luhongba sisu khara thengna hallo haidana luhongba pumloi loiba phawboda dumak yawrami Rabina as sakadoriba lambi asiga aduga aidi onthona sutan khreda matamasi bhai ayumda hanaba tawragi mamanaba oiriba bora sisu nahan makai karigumba amata laktabani magi thabak sinadana adubu ngasigi numisimandi nang loiba phawbo lairo haidana mamanabaduna khamlami asum tawdana Rabi upay amata laitri loiba phawbo yawro haidana loiba phawbo adumak ngairami luhongbada lakiba mamanaba sing aduga pulapun loiba matamda pung baro makai tasilaklabani lamsu khara lapaga asumna Rabisu masa mathanta thak nikna ningtham thagi matam maduda dumak lakpani
Ngaihaktang lairaba matungda Rabisu mahak masa mathanta wakhal khalakli. As aina laibani haidana tawribasi. Horen chatkadoriba mafam jaga sidi aidi onthona tangkreda. Adubu chattabadi yadi karidi upai lei. Yumda hanbani. Migi mayum asida le ubasu yaba nati. Asi haidna aduma prap lakpa matam maduda makhoi laikai si yoksilakli. Rabi mahaki cycle adu adumak thauraga lakpani. Asumna ngihaktangi matungda Rabi mahaki masada ashaba nungsit ama phuba horakli. Rabi su karino haidana wakhalda khalli. Waiting shed adu madugi mapado yorakani khanbada Rabi matha onthona sarami. Asum tawdana yawdabadi yadaba sattabadi yadabanina asum sana waiting shed adu yorakli. Ngaihaktangi matungda Rabi salamba pumnamak singada loin hekta sapsap lepi. Waiting shed adu da timu laimu mayamama musin munai loin hekta lep tana lairambado. Rabi mahaki masana uthuk lori. Madu uruba matam maduda Rabina. Ish, kaino torisidi. Aidi shasi onthona tangkreda. Asi haina lairingai matamni. Waiting shed adu phere hairaga kanagumba amana thudeki haibagi matagumna nomba horakpani. Rabi madu uruba matamda mahaki masasi kibana su thak nikli. Aduga tawriba pumnamak sing asi karino haidana Rabi simami kuptana adumak yingduna lairami. Asumna lairingai matam maduda kanagumba nupi ama thawri yalaga phere hai. Aduga nupi si Rabina adum muna yingsiluba matam maduda thawri si patlauna tatlaga makhada pudrup launa tarakli. Rabi su tawriba pumnamak sing asi khamprek khangduna adumak yingi. Adubu mahaki masasi kiba thukatpana hemankibana sienbadi amata ngamlamde. Ish, aigi numit asi ngasi surabra. Soidri, ngasi suri. Asi haina lairingai matam maduda haitongi thawai adu prap tholakli. Aduga Rabi da paisa kita piramo haidana paisa ni rakli. Rabi tawriba mong matau sing asida masasi kibana yadrabani. Asum tawdana ngihaktangi matungda haitongi thawai asi yamna kana satra tawrakli. Soy laung hekta manglaga. Tawriba pumnamak sing asina mahaki masasi karigumba amadi itawg tawgadawri. Numisi madi mahaki masasi sigadawre khalaga aduma khangduna lairami. Asum tawdana ngihaktang lairaba matungda waiting shed asi sumatomda prok launa kelakpani. Tawriba pumnamak sing asi Rabi mahaki masasi kibana thak nikli. Aduga mafam marang khangdana aduma wan thakri. Nong alaklaba matamde Rabi mayam sangduna laknari. Maiba amana su phasana laknaraba matungda Rabi gyan tarakli. Rabi na haidai. Aidi ngarang ini haitona si kaigumba khara tawraga thingnarkli. Asi hairaga ngarang thingnakiba wari singada loina tamli. Maiba duna su waiting shed adu ibungo kasu thoidokpa amata kaihogdi. Nangi nasada pungudu ubo irambasu yaida. Rabi waiting shed adu kaigumba ate kakai amata hekta hogde hairakpaduda masa singakpana su kham thinglabani. Rabina. Oh, soidana tamnaredana. Soidri. Asi hairaga lairingai matam maduda lai asi khuram thoktaba yadri. Sora loiba loidabra amutangdi khuram thoksi haidana waiting shed adu khuram thokli. Haitongi sorat adu sumapung phana loikibaga kasu thoidokpa amate hek tawkhidri. Hanagi matawgumna nungain inglisingna adu maksana khirabi hoigi laikai adu. Wari asi matang asida loisinjari. Wari asi nungai birabadi like amadi subscribe share tawbiramo haiduna jari. Phare mayam adudi ngasi kidi matang asida loisinjaragi. Mathangi wari da mohna thengnarasi.